MSTV meeting tabiri pusingbu ahamba mukta nongmaitheng kunji soina kurumjari maraki pau miyamda pizari ngasi nongmanini asida chukhiba akanman nongna maram oirega ngasi su khoyathong amadi North AOC lambi mathakta ising ichau kya thokpadagi chathok chasin tawba yadana hujik phawba leiri lonina ichawasna yum hotel amadi dukanda ising thumjin kre nakal amaromda ichawasna maram oirega MG Avenue lambi amadi nagamapa lambi sing thumjin kre yum amadi dukan kaya thumjin kre amadi gari kya su ising thum kre hairi asida cyclone Remal na maram oirega nong leptana chubadagi Imphal West, Imphal East, Kangpokpi, Senapati, Bisnupur district ki mafam singda ising ichau thokpadagi Lingangnan district administration gi khuthangda rescue amasung relief work ki thabak sing chathari miyamna rescue amasung relief work sing asi ningthina chathaba yananaba yumda lengdana leibiu amadi rescue amadi relief work ki damakta helpline number sing 09233522822 09485280461 038524400028 06909525816 amasung 038529120006 ta call tawbiu amadi Manipur gi hojik oiriba phibam asina maram oirega Governor of Manipur na government officing public sector undertakings corporation autonomous bodies society na chingba Manipur government ki makhada leibasing hayeng May 13 fawba suti oiregani haina Deputy Secretary Angom Hira Singh na thokpa chol amana hairi Assistant Engineer Civil Section Officer Electrical Draftsman Grade 1 amasung Mandol contract basis ta launabagi written examination mathang tha June anida pangthuknaba leplambado akanwa nongju amasung ising ichawna maram oirega makha taba order ama thokri phawba yeithokle haina Planning and Development Authority Manipur gi Secretary K Gyaneswarna thadorok pachol amana hairi Ising ichawna awaje thingnanglaba miyamgi punsi amadi lanthum kannabagi thabak athupa matamda lengangna paikhatlu haina Coordinating Committee on Manipur Integrity Kokomi gi maikidagi fongdorokli Kokomi gi media coordinator na thadorakpa cholamada palibadi mamang chehigi May 3 dagi chinkuki narco terrorist singna maitai miyamda landarakna iramda masigi miyamda awaba chaithing kya mayoknaringai chereksida haukiba May 5 da Brajai taba yauna len yauba akanban nonglai nungsinasu yum kai kaya amangata thokan kai asiana kaya yaukre laibak thibadi handaktasu nongletna chubadagi ising ichau thokhanduna miyamgi yum kai kaya mangta khanbatana tana micham miyam kham thengna wanare ising ichau asina maram orega myoy kya ge leifum leihandre ising ichau asina sokhallaba miyamgi awabada kokominasu saruk yari haujik paliba lengaki mari leinaba department na thamoi singna mathau pangthoktaba Iram nala matik chana sembi daba asina maram orega ising chen thapam leitabadagi ichawgi khudong thiba mayok nabani ising ichaw asina khudong thiningai oiba pham singda leiba miyoi singi punsi kannabagi dama National Disaster Response Force NDRF singna priority piduna athubada laukhatnaba honabiyo awaba nanglaba area singda hana nadna leiraba anaba miyoi singi dama athubada makha taba layeng chathadna asoyangam thoktunabagi Thabak paikhat biyu mayum makai leiba yadabadagi mayum thadokna lakpa singidamak matik chana relief camp hangdok piduna athubada darkar oiba essential commodity sing amadi medical facility pibinabasu appeal tarokli Handak chahi ki Council of Higher Secondary Education Manipur na loba class 12 ki higher secondary exam da Commerce stream da makok oirakhrabi kaksing ningthau lekai dagi naurem aina yauna Board of Secondary Education Manipur na loba class 10 gi high school living certificate exam da kaksing higher secondary school gi oina mark wangna fanglakhraba maheroi ahumda Students Development Organization 1979 metric batch of kaksing high school na pukning thagotuna taramna okre ngasi kaksing higher secondary school da pangthokiba
अफब महिरोसिंग ओकपगी थरम अदुदा कक्सिंग हायर सेकेंडरी स्कूल के प्रिंसिपल नौरेम नोमिता स्कूल से टीचिंग स्टाफ सिंह यूथ एंड स्टूडेंट्स डेवलपमेंट ऑर्गेनाइजेशन लिसिंग अमगा चमापन हुंफुतरा मापन मेट्रिक बेस कक्सिंग हाई स्कूल के प्रेसिडेंट KSS धर्मदास वाइस प्रेसिडेंट डॉक्टर N अजय सेक्रेटरी P इंद्र कुमार ट्रेजरर SS निमाय अमदी बैच असिगी अतै मेंबर सिंगसु सरुक याखी ngasi थरमदा तरामना ओकिबा महिरोइ सिंगदी नौरेम आइना देवी कक्सिंग निंगथौ लेकाय सवाइजम एल्बेस कक्सिंग वारी कमल परेंग मयांग लंबम जुलिया कक्सिंग मखा लेकाय अमदी नोमाइथेम लोरिशन कक्सिंग सुमनांगनी मखोइदा ऑर्गेनाइजिंग कमिटी की माइकेदगी सेल की मना पीखी मरकी पाउ पिजबा मतंग असे लोसिंजरे मिइंग ताबिरबसिंगबु खुरुमजरी।